ꯄꯨꯔꯦꯜꯒ ꯁꯛꯇꯝ ꯃꯥꯟꯅꯕ ꯍꯅꯨꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯃꯄꯥꯜꯗ ꯄꯥꯏꯊꯣꯔꯛꯄ ꯃꯇꯝꯗ ꯁꯖꯤꯛꯅ ꯊꯥꯔꯛꯄ ꯂꯥꯏ ꯐꯠꯇꯕ ꯌꯣꯡ ꯃꯥꯟꯕꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯄꯨꯗ꯭ꯔꯨꯞ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯊꯛꯇ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯅꯤꯗꯨ ꯑꯣꯏꯅ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯐꯨꯗꯠꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯗꯠꯅꯔꯛꯄ ꯑꯗꯨꯗ ꯑꯉꯥꯡ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯗꯨꯅ ꯀꯥꯏꯗꯨꯅ ꯁꯖꯤꯛꯀꯤ ꯃꯅꯥꯛ ꯌꯧꯅꯕ ꯃꯥꯏ ꯊꯣꯛꯄ ꯉꯝꯖꯕ ꯊꯥꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯑꯅꯤꯗꯨꯗꯤ ꯐꯨꯅꯕ ꯂꯦꯞꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕꯗ ꯊꯣꯛꯂꯤꯕ ꯃꯈꯣꯜꯗꯨ ꯇꯝꯊꯤꯅ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯈꯠꯅꯔꯛꯄꯗ ꯌꯣꯡ ꯃꯥꯟꯕ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯄꯨꯔꯦꯜꯒꯤ ꯍꯅꯨꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯊꯥꯖꯤꯟꯗ ꯈꯣꯡꯄꯥꯛꯅ ꯗꯤꯛ ꯀꯥꯎꯔꯛꯏ꯫ ꯍꯅꯨꯕ ꯂꯥꯏ ꯐꯠꯇꯕꯗꯨ ꯐꯅ ꯁꯥꯡꯅ ꯁꯤꯠꯂꯒ ꯇꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯨꯔꯦꯜꯗꯨ ꯁꯣꯔ ꯈꯪꯊꯤꯡ ꯊꯤꯡꯒꯠꯂꯛꯏ꯫ ꯍꯩꯁ ꯑꯉꯧꯁꯅꯥ, ꯏꯁꯤꯡ ꯄꯤꯔꯣ, ꯍꯥꯏ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ꯫ ꯑꯉꯧꯁꯅꯥꯅ ꯁꯦ ꯇꯥꯗ ꯀꯩꯗꯧꯔꯒꯦ? ꯃꯥꯏ ꯃꯤꯠꯀꯁꯤ ꯉꯥꯡꯁꯪ ꯉꯥꯡꯈꯠꯂꯛꯏꯅꯦ꯫ ꯄꯨꯔꯦꯜ ꯏꯁꯤꯡꯗꯨ ꯀꯠ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯑꯣꯡ ꯑꯣꯟꯊꯣꯛꯅ ꯆꯥꯗꯦꯗ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯦ꯫ ꯍꯥꯏ ꯆꯠꯂꯨ ꯃꯄꯥꯜꯗ, ꯁꯖꯤꯛꯇꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ, ꯊꯣ꯫ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯈꯠꯅꯔꯤꯕ ꯂꯥꯏ ꯑꯅꯤꯗꯨꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯍꯅꯨꯕ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯁꯥꯎꯔꯗꯨꯅ ꯌꯣꯡ ꯃꯥꯟꯕ ꯂꯥꯏ ꯑꯗꯨꯕꯨ ꯈꯧꯔꯤ ꯆꯔꯝꯗꯨ ꯈꯨꯠ ꯑꯅꯤꯅ ꯇꯥꯞ ꯄꯥꯏꯔꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ꯫ ꯑꯅꯤꯃꯛ ꯃꯁꯥ ꯆꯥꯎꯈꯠꯄ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯗꯤ ꯍꯅꯨꯕ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯍꯦꯟꯈꯤꯕꯅ ꯑꯃꯗꯨꯗꯤ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯨ ꯍꯥꯟꯅ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯂꯥꯛꯅꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯂꯩꯃꯥꯏꯗ ꯐꯝꯂꯝꯕꯤ ꯁꯖꯤꯛꯁꯨ ꯃꯤ ꯑꯃꯅ ꯈꯧꯔꯤ ꯆꯞꯇꯨꯅ ꯊꯥꯡꯒꯠꯂꯛꯄꯒꯨꯝ ꯂꯩꯃꯥꯏꯗ ꯈꯔ ꯋꯥꯡꯂꯞ ꯄꯥꯏꯈꯠꯇꯨꯅ ꯂꯩ꯫ ꯃꯈꯣꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯛꯏ꯫ ꯄꯨꯔꯦꯜꯅ ꯏꯁ ꯃꯥꯡꯂꯦꯗꯅ, ꯀꯔꯤ ꯃꯇꯧꯅꯣ? ꯑꯉꯧꯁꯅꯥꯅ ꯂꯥꯏꯅ ꯅꯝꯕ ꯍꯥꯏꯕꯗꯨ ꯇꯥꯗ, ꯑꯃꯨꯛꯇ ꯆꯔꯥꯡꯅꯔꯛꯀꯅꯨ ꯑꯉꯧꯁꯅꯥ, ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨ꯫ ꯁꯖꯤꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯌꯦꯡꯕꯗ ꯎꯔꯦ ꯍꯅꯨꯕ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯌꯣꯡ ꯃꯥꯟꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯅꯣꯡꯗꯣꯜ ꯊꯛ ꯌꯧꯅ ꯃꯈꯧꯔꯤ ꯆꯞꯇꯨꯅ ꯊꯥꯡꯒꯠꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯄꯨꯔꯦꯜꯗꯨ ꯁꯗꯧ ꯊꯨꯡꯏ ꯄꯥꯈꯠꯇꯨꯅ꯫ ꯑꯗꯨꯗꯒꯤ ꯄꯟꯊꯕ ꯇꯧꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯠ ꯁꯣꯜꯂꯤ꯫ ꯑꯁꯣꯝꯗ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯔꯦꯜꯅ ꯀꯧꯔꯤꯕ ꯃꯐꯝꯗꯨ ꯌꯧꯅꯕ ꯈꯣꯡꯀꯥꯞ ꯑꯃꯨꯔꯛ ꯀꯥꯟꯗꯨꯅ ꯂꯥꯛꯏ꯫ ꯁꯖꯤꯛꯁꯨ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯛꯏ꯫ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒ ꯏꯈꯦꯡ ꯇꯥꯔꯦ, ꯁꯣꯔ ꯀꯨꯏꯅ ꯊꯤꯡꯗꯨꯅ ꯂꯩꯈꯤꯕꯅ꯫ ꯁꯖꯤꯛꯅ ꯂꯩꯃꯥꯏꯗ ꯇꯥꯕꯗꯨ ꯎꯕꯗ ꯑꯉꯥꯡ ꯐꯠꯇꯕ ꯇꯔꯥꯗꯨꯁꯨ ꯌꯥꯝ ꯁꯥꯎꯅ ꯄꯨꯔꯦꯜꯒꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯆꯥꯒꯗꯧꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯏ꯫ ꯄꯨꯔꯦꯜꯅ ꯄꯨꯝꯅꯃꯛ ꯊꯦꯝꯗꯨꯅ ꯅꯤꯡꯊꯤꯅ ꯂꯣꯏꯅ ꯃꯅꯥꯛꯇ ꯐꯝꯍꯟꯗꯨꯅ ꯊꯝꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯥꯅ ꯋꯥꯈꯜ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯐꯠꯇꯕꯁꯤꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯧꯗꯣꯡ ꯐꯥꯔꯛꯅꯕ ꯊꯧꯗꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯪꯅꯕ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯍꯧꯗꯣꯡ ꯑꯅꯤ ꯑꯍꯨꯝ ꯍꯤꯡꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯦꯟꯖꯔꯛꯏ꯫ ꯍꯧꯗꯣꯡꯁꯤꯡꯅ ꯁꯥꯎꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯈꯨꯟ ꯑꯗꯨ꯫ ꯃꯈꯣꯏꯅ ꯐꯥꯔꯛꯄ ꯍꯧꯗꯣꯡꯁꯤꯡ ꯑꯗꯨ ꯁꯖꯤꯛꯅ ꯌꯣꯡ ꯃꯥꯟꯕ ꯂꯥꯏ ꯐꯠꯇꯕꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯂꯒ ꯑꯉꯥꯡ ꯐꯠꯇꯕ ꯃꯈꯣꯏꯗꯁꯨ ꯃꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯅ ꯑꯗꯨꯃꯛ ꯄꯤꯖꯔꯝꯃꯤ꯫ ꯑꯉꯧꯁꯅꯥꯅ ꯑꯩ ꯉꯝꯃꯔꯣꯏ, ꯄꯨꯛꯀ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦꯗ꯫ ꯑꯉꯧꯁꯅꯥꯗꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯄꯨꯔꯦꯜꯒ ꯁꯖꯤꯛꯀꯗꯤ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯇꯧꯏ꯫ ꯍꯅꯨꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗꯤ ꯆꯥꯗꯦ꯫ ꯃꯥꯗꯤ ꯄꯨꯔꯦꯜꯅ ꯆꯥꯕ ꯆꯤꯟꯖꯥꯛ ꯑꯗꯨꯗꯒꯤ ꯈꯥꯏꯗꯣꯔꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯆꯥꯕ, ꯑꯗꯨꯅ ꯍꯩꯅꯕ ꯑꯣꯏꯗꯦ, ꯄꯨꯔꯦꯜꯅꯁꯨ ꯄꯤꯖꯗꯦ꯫ ꯍꯦꯟꯕ ꯃꯅꯤ ꯑꯃꯗꯤ ꯑꯕꯨꯡꯉꯣꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯈꯣꯏꯆꯨ ꯂꯩꯈꯝ ꯊꯥꯗꯨꯅ ꯃꯆꯤꯗ ꯎꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯔꯥꯏꯕꯛ ꯂꯩꯇꯕ ꯇꯣꯝꯊꯤꯟꯗꯤ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯊꯋꯥꯏ ꯃꯥꯡꯂꯒ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯔꯦꯜꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯟꯖꯗꯕ ꯊꯋꯥꯏ ꯀꯌꯥ ꯅꯣꯡꯃ ꯀꯥꯡꯗꯅ ꯂꯧꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯄꯤꯁꯛ ꯃꯦꯂꯩꯒꯤ ꯈꯨꯟꯗꯨꯕꯨ ꯀꯣꯜꯂꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯊꯨꯡꯂꯔꯦ꯫ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥꯗꯨ ꯁꯥꯃꯤꯜ ꯑꯃꯅ ꯌꯩꯗꯨꯅ ꯇꯅꯤꯛ ꯄꯣꯛꯍꯜꯂꯤ꯫ ꯈꯥꯒꯦꯝꯕꯅ ꯄꯤꯁꯛ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯔꯝꯃꯨ, ꯆꯠꯂꯨ꯫ ꯑꯣꯖꯥꯗꯤ? ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯒꯦ꯫ ꯄꯤꯁꯛꯇꯨ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯥꯏ ꯑꯣꯖꯥꯕꯨ ꯊꯅꯝꯂꯒ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯂꯒ ꯑꯎꯕ ꯑꯃꯒ ꯇꯞ ꯅꯞꯁꯤꯟꯅꯗꯨꯅ ꯍꯥꯟꯅꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗꯧꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯈꯥꯒꯦꯝꯕ ꯂꯥꯏꯁꯤꯒꯤ ꯃꯁꯥꯏꯒꯣꯟ ꯑꯗꯨꯕꯨ ꯀꯨꯞꯊꯅ ꯌꯦꯡꯏ꯫ ꯑꯔꯣꯏꯕꯗ ꯂꯥꯏꯕꯨꯡꯗꯨꯒꯤ ꯁꯨꯃꯥꯡꯗ ꯃꯦꯂꯩꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯃꯦꯂꯩꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯛꯏ꯫ ꯑꯣ ꯁꯥꯐꯣꯡꯂꯛꯂꯦꯗꯅ, ꯅꯍꯥꯛꯁꯨ ꯃꯗꯨ ꯈꯪꯂꯦ ꯅꯠꯇ꯭ꯔꯥ?
ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯛꯄꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯥꯒꯦꯝꯕꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯃꯥꯏꯕ ꯂꯨꯆꯤꯡꯕꯤ ꯀꯨꯁꯨꯝꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯍꯤ 60 ꯃꯊꯛ ꯍꯦꯜꯂꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯈꯪꯗꯕ ꯂꯩꯇꯦ꯫ ꯂꯩꯄꯥꯛ ꯄꯨꯝꯕꯅ ꯏꯃꯥ ꯀꯨꯁꯨꯝ ꯍꯥꯏꯅꯗꯨꯅ ꯃꯃꯤꯡ ꯁꯦꯠ ꯀꯥꯏꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯈꯥꯒꯦꯝꯕꯗꯨ ꯑꯁꯨꯝꯅ ꯀꯧꯖꯩ, "ꯏꯃꯥ ꯀꯨꯁꯨꯝ, ꯏꯃꯥꯁꯨ ꯃꯐꯝꯁꯤꯗ?" "ꯑꯩꯍꯥꯛꯁꯨ ꯃꯐꯝꯁꯤꯗ ꯃꯍꯥꯛꯀꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯒ ꯊꯥꯖꯗꯅ ꯑꯃꯨꯛ ꯊꯦꯡꯅꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯣꯖꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯕꯨ ꯎꯕ ꯐꯪꯈꯤꯗꯕꯗ ꯉꯥꯎꯆꯠꯅꯔꯝꯂꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯇꯥꯏꯕꯪ ꯈꯣꯡꯆꯠ꯫ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯁꯤꯟꯐꯝꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯖꯔꯒꯦ ꯈꯟꯅ ꯂꯩꯔꯕꯁꯨ ꯏꯁꯨ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯄꯤꯔꯝꯗ꯭ꯔꯕꯗꯤ ꯈꯣꯌꯨꯝ ꯃꯥꯒꯤ ꯀꯨꯝꯍꯩ ꯀꯥꯏꯔꯒꯅꯤ ꯈꯟꯅ ꯏꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯧꯒꯥꯏ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕꯗꯤ ꯅꯁꯨ ꯑꯣꯏꯕꯤ ꯑꯉꯥꯡ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯗꯕꯅ ꯃꯉꯣꯟꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯤꯕꯁꯤꯡꯁꯦ ꯈꯪꯖꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯃꯈꯣꯏ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯕ ꯇꯥꯔꯦ꯫ ꯅꯁꯨ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯏꯉꯦꯜ ꯂꯩꯒꯨꯝ ꯑꯔꯦꯝꯕꯗ ꯀꯦꯟꯗꯨꯅ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯈꯟꯖꯗꯨꯅꯅꯦ ꯑꯩꯍꯥꯛꯁꯨ ꯏꯁꯥꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯒ ꯊꯦꯡꯅꯕ ꯑꯩꯒꯤꯁꯨ ꯂꯥꯏꯕꯛ ꯐꯔꯦ꯫ ꯃꯇꯝ ꯑꯃꯒꯤ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕꯤ ꯂꯣꯏꯁꯪꯒꯤ ꯀꯣꯛꯂꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯤ ꯏꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯂꯧꯈꯠꯇꯨꯅꯅꯦ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯃꯗꯨꯅꯤ ꯏꯃꯥ꯫ ꯈꯥꯒꯦꯝꯕ, ꯅꯍꯥꯛꯁꯨ ꯏꯁꯨ ꯑꯣꯏꯕꯤ ꯃꯍꯥꯛꯀ ꯇꯥꯏꯕꯪ ꯀꯨꯝꯍꯩꯒꯤ ꯆꯥꯡꯌꯦꯡꯗ ꯅꯔꯨ ꯅꯌꯥꯡ ꯐꯨꯛꯀꯗꯧꯔꯤꯀꯣ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯩ ꯏꯃꯥ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ, ꯀꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ꯫ ꯑꯩꯍꯥꯛꯁꯨ ꯊꯣꯔꯛꯀꯗꯕ ꯄꯨꯝꯅꯃꯛ ꯏꯁꯥꯅ ꯌꯥꯅ ꯃꯥꯌꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯏꯁꯨ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯎꯀꯣ꯫ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯄꯥꯡꯊꯣꯛꯆꯔꯛꯀꯅꯤ꯫ ꯀꯨꯁꯨꯝꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯨꯟꯅꯥꯏꯒꯤ ꯇꯝꯊꯤꯕ ꯑꯈꯨꯕ ꯃꯤꯠꯌꯦꯡꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨ ꯐꯥꯎꯕ ꯀꯣꯛꯄꯤꯈꯤꯕꯅꯤ ꯀꯨꯁꯨꯝ ꯃꯍꯥꯛꯇꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯑꯉꯥꯎꯕꯤꯅꯤ, ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯁꯪ ꯑꯃꯗ ꯁꯥꯗꯨꯅ ꯃꯗꯨꯗ ꯁꯟ ꯄꯨꯟꯗꯨꯅ ꯊꯝꯕꯒꯨꯝ ꯊꯝꯕꯤꯈꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯦꯛ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯃꯆꯥ ꯅꯠꯇ꯭ꯔꯦ, ꯃꯥ ꯄꯣꯛꯄꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯈꯤꯕꯅꯤ꯫ ꯃꯦꯂꯩꯗꯨ ꯃꯃꯥ ꯎꯗ꯭ꯔꯤꯉꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯐꯅꯦꯛ ꯑꯗꯨ ꯃꯔꯩ ꯏꯇꯝ ꯇꯝꯅ ꯁꯦꯠꯂꯒ ꯑꯃꯣꯠꯄ ꯑꯃ ꯂꯤꯠꯂꯒ ꯀꯣꯛ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯊꯣꯔꯛꯏ꯫ ꯃꯈꯨꯠꯇ ꯂꯩ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯃꯥꯅ ꯂꯝꯕꯤꯗ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯃꯅ ꯅꯨꯡꯅ ꯐꯠ ꯊꯣꯝꯃꯤ꯫ "ꯑꯉꯥꯎꯕꯤ ꯊꯣꯔꯛꯑꯦ꯫ ꯙꯨꯠ, ꯑꯩ ꯉꯥꯎꯁꯨ ꯉꯥꯎꯗꯅ!" ꯅꯨꯄꯤ ꯑꯃꯅ, "ꯍꯩꯃꯥ, ꯂꯝꯖꯥꯎꯗ ꯇꯥꯔꯦꯅꯦ꯫ ꯃꯣꯏ ꯃꯃꯥꯗꯨꯕꯨ ꯃꯆꯥꯁꯦ ꯁꯦꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣꯏꯅꯦ, ꯑꯁ ꯇꯜꯂꯤꯗ ꯑꯩꯗꯤ, ꯊꯨꯏ!" ꯃꯇꯤꯟꯒ ꯁꯤꯠꯇꯣꯛꯂꯒ ꯃꯦꯂꯩꯒꯤ ꯃꯄꯥ ꯂꯥꯟꯕꯗ ꯂꯥꯞꯅ ꯂꯥꯞꯅ ꯀꯣꯏꯊꯣꯛꯇꯨꯅꯒ ꯆꯠꯅꯩ꯫ ꯃꯦꯂꯩꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯗꯨꯁꯨ ꯊꯕꯛ ꯆꯠꯊꯣꯛꯎꯕꯒꯤ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯊꯦꯡꯅꯔꯦ꯫ "ꯍꯩꯃꯥ, ꯑꯩꯈꯣꯏ ꯃꯦꯂꯩꯅꯤꯗꯅ! ꯑꯁ, ꯏꯟꯗꯣꯝꯆꯥꯗꯨꯕꯨ ꯈꯪꯍꯧꯔꯝꯃꯔꯣꯏꯗꯣ꯫ ꯃꯤ ꯐꯠꯇꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯛꯏꯗ!" ꯇꯞꯅ ꯃꯦꯂꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯃꯦꯂꯩ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯏꯅꯝꯃꯅ ꯅꯥꯆꯣꯝ ꯂꯩꯔꯛꯏ." "ꯀꯗꯥꯏ? ꯄꯤꯌꯨ." "ꯁꯤꯗ ꯄꯤꯕ ꯌꯥꯗꯦ, ꯃꯤ ꯐꯠꯇꯕ ꯂꯩ." "ꯃꯤ ꯐꯠꯇꯦꯀꯣ ꯏꯅꯝꯃ." "ꯐꯠꯇꯦ ꯐꯠꯇꯦ, ꯑꯗꯨꯅꯅꯦ ꯌꯨꯝꯗ ꯅꯥꯆꯣꯝꯗꯣ ꯆꯤꯜꯂꯨꯁꯤ ꯂꯥꯛꯑꯣꯀꯣ." "ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯒꯅꯦ ꯑꯩ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯀꯦ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯐꯖꯕ ꯐꯤ ꯁꯦꯠ ꯆꯥꯗꯅꯅꯦ ꯆꯠꯀꯗꯧꯔꯤꯕꯅꯤ." "ꯇꯜꯂꯤ, ꯑꯩꯗꯤ ꯃꯥꯏꯕꯤꯒꯤ ꯐꯤ ꯁꯦꯠꯅꯤ." "ꯏꯁ, ꯀꯔꯝꯅꯣ? ꯅꯨꯡꯁꯤꯗꯀꯣ ꯅꯪꯁꯦ!" ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯥꯅ ꯊꯦꯝꯗꯨꯅ ꯃꯦꯂꯩꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯦꯂꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗꯅꯤ ꯂꯥꯏꯕꯨꯡꯗꯒꯤ ꯎꯃꯪ ꯂꯥꯏ ꯑꯅꯤꯗꯨ ꯁꯛꯇꯝ ꯑꯣꯏꯅ ꯂꯦꯡꯊꯣꯔꯛꯂꯦ꯫ ꯂꯥꯏ ꯑꯅꯤꯗꯨꯅ ꯂꯦꯡꯊꯣꯔꯛꯇꯨꯅ ꯎꯃꯪ ꯂꯥꯏꯗꯨꯒꯤ ꯃꯁꯥꯏꯒꯣꯟꯗ ꯍꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯂꯥꯏꯑꯣꯏꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯇꯣꯜ ꯌꯧꯅ ꯄꯥꯏꯈꯠꯇꯨꯅ ꯇꯣꯡꯂꯒ ꯃꯦꯂꯩ ꯃꯃꯥ ꯃꯆꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯁꯪ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯃꯤꯠꯌꯦꯡ ꯁꯥꯡꯈꯩꯔꯛꯏ꯫ ꯃꯃꯥ ꯃꯆꯥꯒꯤ ꯑꯄꯤꯛꯄ ꯌꯨꯝꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯎꯃꯪ ꯂꯥꯏ ꯑꯅꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫
Makhoi anina adumni yengduna leiringai nongdol thaktagi masak mangalga loinana lairembi ama paitharaktuna meleigi yum akoivadu ungduna pairibadu urakle. Madu hek urakpaga umanglai ani dusu amana amabu yengnai. Umanglai ani si amana nupani aduga amana nupini. Makhoi ani su meleigi yum tamna paiduna lagle. Hana meleigi yumda leiramba lairembi aduna umanglai ani dubu uvada fazaba wahina taramna oi. He khunsibu koliba umanglai nakhoi anibu lairembi ehakna taramna ukcheri. Umanglai ekhoinasu lairembi nahakpu taramna ukcheri. Lairembi duna imungda tumlibi angang nawa oiribi leisa pungkak pharaklibi mahakpu amukta mapalangda kaukthokpiyo. Lairembi ehakna kaukthoknaba kayarak khonarabasu yumlai oiwa sangdong asuppa mahirel sanamahi mahaknane masu mamom oibi mahakpu khudong thiba thokadra khan chena konsinbiduna thambikre. Asumna mabu ngasi kaukthokpa ngamdrabadi lairembi ehakna laibak phabi leisa mangonda sinagadawriba matik mayai pumba aremba taduna toklagani. Lairembi sigi wahisi tabada umanglai nupa adu momon noktuna paukhum pirei. Pumnamak mahirel sanamahi mahaksu khanglibani. Taibang kumhai kaidanaba thaupangba khaktani napukning langbiganu lairembi. Athoibi aihakna isu imom oibi mahakpu mahirel mabu themduna mapalangda kaukhthoklage. Wahai asiga loinana umanglai asiga yumlai oiriva laining thau sanamahi sangdong asuppa mahirel mahakka themduna mathada chena konsinduna thambiriva melai mahakpu tumlivadu haudoktuna puthoknava ayaba laurami. Yumlai magi ayaba hek phangbaga tumliva melaidu mit khangpang pangthorei. Mapalda mabu kanagumbi amana kaubudu tarei. Thoraklo mapalda ai nang bungaiduna leire. Nahakka pukmen paumenagadaba pumnamak ngasigi ahingsina loidringai paumenarasi. Thoraklo melai. Ima phukhogatuna masada yauriva laigi nungsituna humduna akiba amata poktana mapalda thorakle. Mama thoinudi yumlai mahakna mikap thoktanava sumduna thambikhrabani. Masana mapalda thokibadu taramde khanglamde. Mapalda hek thorakpada ure umanglai ani duga lairembi amagana masak mangalga loinana nganthoiduna mabu nokmi yengduna leiramlibadu. Madubu uvada melaidi kaptuna sensilaga lai ahumdugi makhongda tuduna khurumjai. He khuyumlai nakhoina imangda lengthoraklingai nasu namom oibi aihakpu minungsigi thaujal utpiramu. Aihakpu amuktadi nungsibiyu ai yamna ware. Ining tamna khoyumlayam nakhoigi thaugal pangba ngamhanbiyu. Melaigi tengtha kholdu tavada lai ahumdu mamitagi mapi ira cheli. Maru oina lairembi mahakna melaigi makokta nanthabiduna pukmen paumenava honarei. Imagi imom nungsibi nangbu kapkanu. Imagi thamoise puba ngamdene. Nahakki laibakki mayida tamlamba mayam asibu thauna fana mayuk yaba ngamba oijauko. Yengoi imagi thaujaldagi nahakki punsida mai changba ngamdava phamthol thakta kaba ngamjau. Adumnadi oiragane imo nangbu tauko. Nahakki punsidi khudong thibtana pik thangani. Madu pumba kha chiktuna khangadabani. Mioibana laigi manak nakna hingi hairabadine changyeng masing thingamdana lanthokhtuna chatkadabani. Melaina madu pumba nachaoibe hakna phigau sana harauna yajari. Ima nahakna sunachagi thauna hapiramu changyeng khuding lanthokpa ngamba pinabiyu. Melaigi iting tingjaba matawadu uvada lai ahumduna melaibu thaujal pibiramlaga ahing nongyai achikpa aduda makhoi hanfamda hanki. Ngasai makai pumlang langlamba melaigi sangaidu suktaret kum amuk hanna musin muna leirei. Melai su iting tingna imungda hanjinduna nena tana tumthaki. Ahingna loikivaga korauhanba mahakna khagemba amadi kusumbu melaigida puduna lai. Amaiba macha pisaksu anidugi tung inarai. Angakpani mioiva khagemba kusum amadi pisakna lambida chatpa matamduda nolukna ikai khumnava loina utli. Adubu matam amada makhoi kumna oirakadawribi melaigombi kayabudi tensit maisitnei. Kusum mahakki punsidasu masimak thokribani.
ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯦꯂꯩꯒꯤꯗ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯆꯥꯎꯕ ꯀꯌꯥꯅ ꯀꯂꯛꯅ ꯁꯣꯟꯅꯍꯧꯏ, ꯈꯔ ꯑꯃꯅ ꯆꯤꯕꯣꯟ ꯉꯥꯡꯅꯍꯧꯏ꯫ ꯀꯨꯁꯨꯝꯒ ꯈꯥꯒꯦꯝꯕꯒꯅ ꯁꯨꯃꯥꯡꯗ ꯍꯦꯛ ꯂꯦꯞꯄꯒ ꯀꯧꯊꯣꯛꯅꯕ ꯅꯥꯏꯗꯅ ꯃꯦꯂꯩ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯨꯁꯨꯝꯒꯤ ꯃꯈꯣꯡꯗ ꯇꯨꯔꯔꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯕꯨ ꯍꯔꯥꯎꯕꯨꯡꯒꯤ ꯐꯝꯄꯥꯛꯇ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ, ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯏꯃꯥꯅ ꯑꯃꯨꯛꯇ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯌꯨ꯫ ꯀꯨꯁꯨꯝꯅ ꯃꯈꯣꯡꯗ ꯇꯨꯔꯤꯕ ꯃꯦꯂꯩꯕꯨ ꯍꯧꯒꯠꯄꯤꯔꯒ ꯃꯄꯤ ꯇꯩꯊꯣꯛꯄꯤ꯫ ꯄꯤꯁꯛꯅ, ꯏꯃꯥꯏ, ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯤꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯤ ꯎꯖꯔꯛꯇ꯭ꯔꯤ꯫ ꯍꯩꯁ, ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯀꯌꯥꯗ ꯆꯤꯡꯂꯦꯝꯅ ꯐꯖꯔꯤꯕ ꯐꯖꯕ ꯅꯨꯄꯤ ꯍꯥꯏꯗꯨ ꯃꯁꯤꯅꯤꯅꯦ꯫ ꯄꯥꯝꯃꯨꯏꯗ ꯑꯋꯣꯏꯕ, ꯄꯥꯈꯪ ꯀꯌꯥꯗꯤ ꯊꯃꯣꯏ ꯀꯥꯏꯅꯔꯅꯤꯗꯣ꯫ ꯐꯖꯩ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ, ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ, ꯑꯁꯤꯗ ꯁꯣꯏ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯁꯣꯏꯔꯤꯕꯕꯨ ꯃꯤꯔꯝꯆꯠꯇꯒꯤ ꯄꯨꯡꯇꯣꯞ ꯇꯣꯞꯈꯥꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯂꯩꯗꯣꯏꯁꯤꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯁꯣꯟꯕꯅꯤ꯫ ꯀꯨꯁꯨꯝꯁꯨ ꯃꯦꯂꯩꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯋꯥꯕ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯏꯁ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ, ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯐꯣꯡꯅ ꯑꯃꯨꯛ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯀꯞꯀꯅꯨꯁꯦ꯫ ꯏꯁꯨꯅ ꯏꯃꯥ ꯀꯧꯕꯗꯣ ꯑꯗꯨꯝ ꯀꯧ꯫ ꯑꯗꯨꯕꯨꯅꯦ, ꯏꯃꯥꯗꯤ ꯏꯁꯨ ꯊꯣꯏꯕꯤ ꯀꯧꯒꯦꯀꯣ꯫ ꯁꯦ, ꯏꯃꯥ ꯀꯧꯊꯣꯔꯛꯎ꯫ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯅꯨꯗꯨ ꯊꯣꯔꯛꯏ꯫ ꯃꯆꯥꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯨ ꯇꯥꯟꯅꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ꯫ ꯃꯥꯒꯤ ꯁꯥꯖꯩꯗꯨ ꯎꯕꯗ ꯃꯤ ꯂꯩꯔꯝꯕ ꯑꯗꯨꯅ ꯐꯤꯚꯝ ꯁꯦꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯅꯥ? ꯄꯤꯁꯛꯇꯨ ꯃꯅꯤꯡꯗ ꯂꯦꯞꯂꯝꯕꯗꯒꯤ ꯐꯨꯠ ꯂꯤꯠꯈꯠꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯁꯨꯝꯗꯧꯕꯅꯤ, ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯦ ꯏꯃꯥ ꯀꯨꯁꯨꯝꯒ ꯑꯣꯖꯥ ꯃꯥꯏꯕ ꯈꯥꯒꯦꯝꯕꯒꯅꯤ꯫ ꯑꯩꯅ ꯃꯥꯏꯕ ꯃꯆꯥ ꯄꯤꯁꯛ, ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯃꯃꯤꯡ ꯑꯅꯤꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯃꯁꯥꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯏ꯫ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯐꯤꯗꯥ ꯄꯨꯊꯣꯔꯛꯇꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯍꯪꯖꯔꯛꯏ, ꯏꯃꯥꯒ ꯑꯣꯖꯥꯒ ꯑꯩꯒꯤꯗ ꯂꯥꯛꯄꯤꯕꯕꯨ? ꯀꯨꯁꯨꯝꯗꯨ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯦꯂꯩꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯊꯣꯏꯅꯨꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯍꯦꯛꯇꯃꯛ ꯁꯥꯎꯒꯠꯀꯅꯨ, ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯃꯁꯤꯃꯛ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ꯫ ꯊꯣꯏꯅꯨꯅ, ꯀꯔꯝꯕ ꯋꯥꯕꯨꯅꯣ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯏꯃꯥꯁꯦ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯆꯠꯄ ꯂꯦꯞꯂꯨꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯉꯝꯁꯤꯜꯂꯛꯇꯗꯨꯅ, ꯑꯗꯨꯕꯨꯅꯦ, ꯏꯁꯨ ꯊꯣꯏꯕꯤꯁꯦ ꯃꯥꯒꯤꯗꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯈꯨꯟꯒꯤ ꯍꯔꯥꯎꯕꯁꯦ ꯌꯥꯎꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ, ꯏꯕꯦꯝꯃ, ꯏꯁꯨ ꯊꯣꯏꯕꯤꯗ ꯀꯥꯏꯗꯣꯡꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯦ ꯑꯆꯝꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯑꯁꯦ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏ ꯁꯤꯂꯣꯟ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯀꯣꯛꯂꯦꯟ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯦꯝꯅ ꯃꯥꯡꯐꯗꯦ꯫ ꯑꯗꯨꯅꯅꯦ, ꯅꯈꯣꯏꯅ ꯅꯝꯁꯤꯟꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯏꯁꯨ ꯊꯣꯏꯕꯤꯕꯨ ꯑꯣꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯂꯥꯏꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯕꯨ ꯃꯤꯅ ꯂꯥꯟꯅ ꯎꯕꯤꯔꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯅꯅꯦ, ꯅꯆꯥꯕꯨ ꯅꯤꯡꯊꯤꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯊꯧꯒꯠꯄꯤꯒꯗꯕꯅꯤ꯫ ꯑꯐꯕ ꯊꯕꯛ ꯉꯥꯛꯇ ꯇꯧ, ꯃꯇꯝꯗꯨꯗ ꯅꯃꯥ ꯅꯆꯥꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯒꯅꯤ꯫ ꯊꯣꯏꯅꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯛꯏ꯫ ꯏꯃꯥ, ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅꯤ꯫ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛꯁꯨ ꯊꯤꯖꯔꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯃꯄꯥ ꯌꯥꯎꯗꯅ ꯅꯥꯎꯀꯣꯜꯂꯛꯂꯦ꯫ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯍꯤꯡꯖꯔꯛꯄꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯃꯤꯒꯤ ꯃꯤꯅꯣꯛꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯃꯟꯕꯒ ꯈꯨꯟꯅꯥꯏꯁꯤꯒꯤ ꯇꯤꯟꯁꯤꯠ ꯃꯥꯏꯁꯤꯟꯅꯕꯒꯤ ꯄꯜ ꯂꯥꯟꯕ ꯉꯝꯗꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯟꯈ꯭ꯔꯕꯅꯤ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯨ ꯀꯣꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯕꯤꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨ ꯀꯣꯛꯇꯨꯅ ꯏꯀꯥꯏꯕ ꯄꯤꯕꯃꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯈꯥꯒꯦꯝꯕꯅ, ꯏꯕꯦꯝꯃ, ꯏꯆꯥꯅꯨꯄꯤꯁꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯉꯩ ꯂꯥꯏꯕꯨꯡꯗ ꯄꯨꯈ꯭ꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯃꯁꯥꯒꯤ ꯈꯨꯟꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗꯒꯤ ꯑꯍꯥꯟꯕ ꯈꯣꯡꯐꯝ ꯁꯦꯝꯍꯧꯕꯁꯦ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯅ ꯏꯃꯥꯒ ꯑꯩꯒꯅ ꯏꯆꯥꯁꯤꯕꯨ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯃꯤꯠꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯡꯕ ꯉꯝꯅꯕ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛꯄꯤꯔꯒꯦ꯫ ꯃꯁꯤꯗ ꯅꯪ ꯌꯥꯗꯕ ꯇꯧꯔꯅꯨꯀꯣ꯫ ꯀꯨꯁꯨꯝꯅ, ꯏꯃꯧꯒꯨꯝꯕꯤ, ꯅꯪ ꯌꯥꯗꯕ ꯇꯧꯒꯅꯨ꯫ ꯏꯃꯥꯅ ꯍꯛꯊꯦꯡꯅꯅ ꯏꯁꯨ ꯊꯣꯏꯕꯤꯁꯦ ꯀꯣꯛꯊꯣꯛꯄꯤꯗꯨꯅ ꯑꯩꯒꯤ ꯈꯨꯠꯅ ꯄꯥꯏꯗꯨꯅ ꯍꯤꯃꯥꯏ ꯆꯨꯝꯕꯤꯔꯝꯂꯒꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯣꯛꯀꯤ ꯌꯧꯖꯔꯛꯂꯕ ꯁꯣꯏꯐꯗ꯭ꯔꯕ ꯃꯁꯤꯟꯅꯤ꯫ ꯊꯣꯏꯅꯨ ꯀꯔꯤꯃꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯂꯩ ꯀꯞꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯏꯃꯥ,
ꯑꯩ ꯏꯃꯥ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒꯦ ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯕꯤꯌꯣ ꯃꯦꯂꯩꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯅꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ 이마기 이베마 이자기 아빠보다 이마 아무 칸 이해라로이 멜레이 마마기 와두 따바다 하라오부기 ngamkhai 란키두나 마마기 마낙다 장신두나 마마부 곤두나 갑제이 토이누나 아가우비 까리 깝리버노 깝바누 이자기 분시 콩쳤다 마이 박바도 오요코 짤로 이마가 오자가기 둥이나두나 잣크로 비삭나 아스 비가다기 따위 비삭 아이기 빅크라바 마이시다 빤바 아픽바 미시다기 아픽바 피랑 마리 크라 젠타라케 따위코 픽레바 강폭상시다 레이제바 픽리바 누피 마사 아시부 짜우르바 라이기 토다 아소부부 시네이데 헤라이 카게엠바나 아스 누아이 키드레라코 피샤 오자 아이 소이크레 아이 소이저크레 오자 티다 이부 낭가마 나나이 아수 파자바 피샤 아이부 티에 하이브디 오자주 타모이두 빤데네 이헤 짤루 망타오 비삭부 부두나 카게엠바 잣바 호키 कुसुमना मेलैबु खुद समदुना लाइबुंग तमना पुदुना चटखी कुसुमना मेलैबु खुद समदुना पुबदु उबदा नोंदोल थक्तगी लायामना हराउना यंगजिरमी ममा थोइनुसु माइथोंदा मोमो नोक्तुना ममित पिरांग सेंथदुना मचागी माइकै येंगदुन लेहवे लेकाय मियामसु थोरक थोरकतुना मेलैबु कुसुमना खुद समबिदुना पुबिकिबदु वा अमत्त ngang चेंथोक चेंथोरकतुना कुमैगुम यंगनै खागेमबना चिंगलेमना मांग थादुना चटपा पिसकना थौगालोइगुम इनावा मतिक मंगाल चाउवी कुसुमना खुद संबिदुना पुबिबदु उफदा मेलैबु अदुंगै मतम अमगी निंथौगी मचाइ बेमबु मिया मरक्ता पुथोकपदु असिगुमना निंथिजरमगद्रा हाइना सोनबसु यावी मेलैदी अंगांग ओइरे तुफक तुफाइसना किथि किरुम तौना कुसुम अमदी खागेमबगी तुंग इनदुना चटली you